पुमनमक पुतरामना उक्सरी खोरजेगी नासोम नंगसी मियामगिदमक पुजरकलिबा फिल्म असगी ममिंग जस्टिस लीग फिल्म असी 2017 दा रिलीज तौकिबा DCU हाइबदी DC एक्सटेंडेड यूनिवर्स की एक्शन एडवेंचर सुपर हीरो कैटेगरी ओइबा हॉलीवुड मूवी अमनी फिल्म असना फंकिबा रेटिंग सिंग IMDb दा 10 गी मनुंगदा 6.1 गी रेटिंग फंगी रोटन टोमेटोस दा 39% गी फ्रेश रेटिंग फंगी अमदी मेटाक्रिटिक दा 45% गी स्कोर तौबा फिल्म अमनी फिल्म असगी डायरेक्टर जैक स्नाइडर स्टोरी राइटर ना क्रिस टेरियो अमदी जोस वेडन ना DC कॉमिक दा बेस तौरगा फिल्म अनी थोकनी फिल्म असी नंबर $US मिलियन चहुम संकी हाइरी अदुगा फिल्म असिना तानकिबा बॉक्स ऑफिस कलेक्शन की सनफमना $US मिलियन 794 तानखरि हाइरी मरु ओइबा सकतम लांगलिबा खरगी मिंग पंजरबदा ब्रूस वेन हाइबदी बैटमैन की सकतम दा बेन एफ्लेक क्लार्क केंट हाइबदी सुपरमैन की सकतम दा हेनरी केविल लुइस लेन की सकतम लांगलिबी एमी अदाम्स डायना प्रिंस हाइबदी वंडर वुमेन की सकतम लांगलिबी गेल गेडोट बेरी एलेन हाइबदी फ्लैश की सकतम लांगलिबा इजरा मिलर आर्थर करी हाइबदी एक्वामैन की सकतम लांगलिबा जेसन मोमोआ विक्टर स्टोन हाइबदी साइबोक की सकतम लांगलिबा रे फिशर अल्फ्रेड की सकतम लांगलिबा जेरेमी आयरन्स सुपरमैन की युक्चबी ममा मार्था केन की सकतम लांगलिबी डायना लेन अमदी क्वीन हिपोलिटा की सकतम लांगलिबी कोनी नेल्सन ओके गाइस हौजिक ए फिल्म असगी वारी लिबा हौजरगे अइना लिजबा मतमदा सोइकिबा लानकिबा अमदी चिथबा यौ मतमदा मयamda पुक्सेल चौनिंगा पिनबगिदमक नुलुक्चरी फिल्म असी बैटमैन वर्सेस सुपरमैन डाउन ऑफ द जस्टिस हाइबा फिल्म दुगी मखा ताथरकबा फिल्म अमनी फिल्म दुदा लेक्स लूथर की सुपर कंप्यूटर दगी डाटा खरा ब्रूस वेन हाइबदी बैटमैन हुरान की अदुगा मेटा ह्यूमन हाइबा फोल्डर अमदा साइबोक फ्लैश एक्वामैन अमदी वंडर वुमेन ने सिंगबा सुपर हीरो सिंग महाक नोकी मदुगी मतुंगदा डूम्सडे कोबो तमथिरबा मोन्स्टर अदुगा फाइट तौनबदा सुपरमैन सिखरबा मतुंगदा लेक्स लूथर न हाइरमबगी मतुंग इन्ना पृथ्वीद लाकतोरिबा पैराडेमन सन खंगनबा तमथिरबा एलियन सिंग अदुगी मकुतगी पृथ्वी एसिबु कन्नबगिदमक बैटमैन ना वंडर वुमेन की मफमदा सुपर हीरो सिंग अमता ओइना पुनसिन मिनबगी वफम फोंदोखरबनी मदुगी मखा ताथरकबा फिल्म अमनी जस्टिस लीग फिल्म असगी अहोब सिनमक्तदा गोथम सिटी दा क्रिमिनल अमना करिगुंबा पोचक अमबु हुरानदुना पुगदबगी होनरिङै सिटी अदुबु ngak सेलेबा ब्रूस वेन हाइबदी बैटमैन ना क्रिमिनल अदुबु फानबगिदमक यामना कन्न होनरमी अदुगा महकना फाबसु ngamkirami matang asida पेराडेमन हाइरिबा एलियन असि बैटमैन ना लैरिबा मफमदुदा पाइसिलकपदगी बैटमैन गा अकनबा फाइट अमा तौनरमी बैटमैन ना एलियन असिबु फाजिलुबदगी मसा मतोंता पोखाइदुना मफमदुमक्तदा महक सिजरमी तौरिबा पुंबसी अल्फ्रेड नसुका अमदगी उरमी बैटमैन अल्फ्रेड नाहक मसी उब्रा हाइन हंगलई अल्फ्रेड नसु उई हाइन खुमलई बैटमैन जेट थौरांग तौ ngasi ahing ekoi awanghlomda satkadabani haina alfred hairei asumna hairaga batman mafamdudagi satki tawbada mahakna phakiba nupaduna batman da hanglei masipumna maksi superman secret habisi makoina khangkibadagi thokliba natra adubu batman na kariguma pakhum amata piramdana mahak mafamduragi satkre haujik miyoi kayana leikidraba superman gi mangphumda lei katnabagi saktamsu utli superman gi nupi louis lane amadi superman gi yuksabi mama martha su superman gi mangphumda nungti gi laktuna awaba phongduknabagi saktamsu utli अदुगा सुपरमैन अमदि महाकी युक्सबी ममा मार्था मखोय अनिमकना लेमिनरंबा युमदसु मार्थाना बैंक अमत योंथोकलमले मथंगी सिंदा खुलाई पाइबा लालहुलुप ग्रुप अमा बिल्डिंग अमदा लाक्तुना मफम दुदा लेरंबा सिक्युरिटी सिंगदुबु लोइनमक हातोकलबा मतुंगदा बिल्डिंग दुदा लेरंबा मियाम सिंगदुबुसु लोइनमक फाजिनखरे तौरिबा मतौ असि वांगलबा स्टेचू अमदगी प्रिंस डायना हाइबदि वंडर वुमेन नेसु लोइनमक उरे मसिदगी बिल्डिंग मनुंग दुदा लेरंबा खुलाई पाइबा लालहुबा अमबु वंडर वुमेन ना महाकी लासो ऑफ हेस्टिया हाइबा पावरफुल ओइरबा सनागी मचुना लंगना ngalaba थौरी असिना पुनखतुना नाहकनानो करी मरमगी मियाम सिबु फाजिलिबनो हाइना हंगलई लालहुबा असिना खुमलई एकोइ लालहुलुप अमनी नाहकना लाक्लिबसि यामना थेंखरे हौजिक काउंटडाउन होखरे मिनट खरगी मनुंगदा सिटी मरि पोखाइरगनी अदुगा पृथ्वी असिना मदुबु कुमहै ओइना येंगलगनी हाइना यामना करेमना हाइरमी सोमदना लालहुलुप असिगी लुसिंगबा असिना मफमदुदा बोमगी ओइबा केस अमा हांदोकलगा मफमदुबु पोखाइ हन्नबगिदमक तौखरे matang asida ikoina sukhangle madudi lalhoba group asi parademons haina khangnariba alien group asigi mateng pangsiliba group amani haibasi asumna bom asi pokhai ge dorabada wonder woman ka asida changchilaktuna leiramliba lalhobu sing adubu taptana phudaraba matungda bom adubu building gi matonda langkhatuna pokhai hankhre ka manungdana lalholup asigi luchingba asina mafamduda leiriba miyam singdubu su nongmaina kaptuna pulap hatna bo honaragle masidasu wonder woman mahaki khudang de siriba armor asibu sisinaduna miyoi singsigi thawai kandirami asumna wonder woman gi yamna ngakpa power asibu ubadagi lalhobu gi luchingba singakpada loikre amadi nahakpu kanano haina wonder woman danglei wonder woman na thajaba haibadu aini haina hairaga mahaki sakti leiraba armor asidagi web thadok pasi utlaga sin asigi makha tabasaruk utre mathangi sindana
ब्रूस वेन हाइबदी बैटमैन ना आर्थर करी हाइबदी एक्वामैन की मनाक्ता लाक्लमी अदुगा एक्वामैन गा लोइनना लैरिबा मयामदुगी ममांगदा ब्रूस वेन हाइरई निंगथमथागी मतमदा मियाम पुंबना लामलबा मतमदा समुद्रदगी nga पोरक्तुना लाक्लिबा मिसक्तुबु अमुक्ता उनजगे महाकना हाइरिबसी एक्वामैन बु उनजगे हाइबनी ब्रूस वेन मखाताना हाइरई अरापदगी यeknaba kaya lakle aina lanmising darkar oi ai isamak aikoi isana isabu kanjanaba khutpu ama semgatjariba misak amani samudradagi lakleba misaktuga wari sabu phangjarabadi aina na khoida 25000 pi gi haina su hairei maki wa sitabada leiriba mayam du noklei makoina asumna noklak pasida Bruce Wayne tongan tongan ba mafam singda lotlaga thamliba mother box ahum dugi ayek pasaktam phaglang da leiriba si ure masi ubadagi Bruce Wayne box ahum si kari kari no haibido aingonda hayu aina na khoida 30000 pi gi haina hairakpadagi Aquaman na Bruce Wayne bu yamna thuna mafam sidagi satkhro haina hairei matang asida panjariba mother box ahum si kaubiganu masina film asigi oina khwaidagi maru oiba pochak ama oigadoribani Bruce Wayne Atlantis yoba lambidu aingonda ta u haina hairakpadagi Aquaman asi sauraktuna Bruce Wayne bu ngakthi chaplaga thamkhre masidagi Bruce Wayne Aquaman haina khangnariba samudra bu ngakpi senbiriba Arthur Curry haina direct oina Aquaman gi maming asi kaurukle masidagi Aquaman na Bruce Wayne bu saptuna thamlibasi thadokre Bruce Wayne hairei aina tabada nahaksi nga singa pau phongnaba ngami haina tai asumna Bruce Wayne Aquaman da Superman su leitrabanina prithvi asibu kanbada mahaki mateng pangbiu haina haizarami adubu Aquaman na Bruce Wayne gi wa asida yaramde aduga hairei nangna aigi nakta laklaga aigi oiba punsida asuna yelakanu ai madu pamde haiduna asumna hojikti Aquaman na su Batman gi mateng pangbiu haibasi yadrabanina Alfred na plus haina khangnariba Barry Allen gi manakta chatlaga mangonda mateng pangbina ba haizarusi haibu wafam hairami Bruce Wayne na Diana Prince tikamdauba haina hanglei Alfred na hairei nangdi mahaka khangnarabadaine aibu Paris ta chatlaga Diana adom Bruce ki team da yaubigadra yaubiroidra haina mangonda ai iba serol pisilusu haibra asumna hairaga Cyborg haina khangnariba Victor Stone busu Alfred na ulei mathangi senda Barry Allen haibadi plus haina khangnariba superhero asi zelda mapabu unanabagidamak laklami plus ki mapa asi mahaki nupi bu hatli haibagi maralda zelda leiriba misak amani plus nadi mamabu mahaki mapa na hatpanate haina kayarak na haizaki adubu matamduda mahaki sahi si sumnagi mapan khaki angang oiba maramna kanana su mahaki wa asida tabi kidabani mapana su Barry Allen bu mahaki manakta toina lakanu nahaki punsibu aina lekhada singtharabani haina haraklami asumna mapana haibasi Barry Allen na pamlamde nakal amadana Victor Stone haibadi Cyborg haina khangnariba superhero asisu mayumdagi mapal thokte mahaka namataga unnade mahak asi yamna tamthiraba bom pukhaibagi thodok amada siruraba misak amani adubu mahaki mapana mother box tubu siznarga mahakpu hingalan kibani mahakna hinglakpadagidi mahaki hakchang asi hakchang tangkhai amana mi aduga hakchang tangkhai amana robot oine hinglakibani mi tangkhai robot tangkhai oine hingliba mahaki punsi marial si mahak masana pamjade Phatraba General George ki siptuda yaukiba genetic liquid amadi mother box tubu siznarga miga mima nadraba ama oine hinghali haiduna Victor na mapabo sukimatik saurami mahak masana masasi hingchaba amagumna matam supada khanjai aduna mahakna kanagumba amataga unnadabani adubu Victor gi mapana hairei nahaki namabu sukan bangam hodraba napa aina aigi amata ngairaba isa nahakpudi amukaina budu pamdre haina asumna mapa masasi awai akhum khara tongnaraba matungda hojik amuk utlibasi Amazon da leiriba Themisira Island ani haibadi Diana Prince Wonder Woman gi mama Hippolyta na leiriba island adudani mafam sida thamliba mother box asi lenglek pugi saktam udli leiriba nupi lanmi sing asina makuta khulai paiduna yamna section leinabagi saktam su udli Queen Hippolyta na hairei mother box asi aikoin hek phanglakpadagi chahi lising kayagi mamangdagi tumduna damak laklabani hojik mahak hawgatlakli karigino haina asumna leirambadagi hojik mother box asi se khairakle aduga mafam duda yamna tamthiraba Stephen Wolf hairiba alien asi mother box asi gi manakta lagle mahaka loinana parademons kayamasu mafam duda lakduna leiriba nupi langmi sing aduda attack tawba hokre leiriba nupi warriors sing duga parademons sing duga yamna kan fight ama tongnukre Stephen Wolf hairiba alien asinasu mother box asi bulong namgi damak khotnarakle nupi warriors sing sina mahak thingnaba yamna kan hotnarami matang asida Queen Hippolyta na mother box adubu munduna pukre aduga Themisira gi sauraba gate sing adusu lonsilaga Queen Hippolyta na mother box tubu mahaki langmi sing de sinaraga makhoi basilhankre adubu Stephen Wolf hairiba alien asidi asukimatik powerful oraba alien amani mahakna Themisira gi sauraba gate sing adubu mahaki powerful oraba singjangduna thugairaga mother box tubu puraga senkhriba nupi warrior singduda mahaki parademon singduga loinana amukasu attack tawba hokre nupi warrior singsina Stephen Wolf ki makutagi mother box adubu kannana bagidamak yamna kana honnarami adubu Stephen Wolf ki makutagi makoina mother box tubu kanbangam kidre mafam duda Themisira gi ahenba nupi lanmi singayama thumjilakleba matam duda Stephen Wolf na mother box tubu puraga mafam duda gi senkhre
Queen Hippolytana chahi 5,000 hena sukhatkidraba ariba mai sukhatnaba mahaki miyoi singda hairami ariba mai asina kari haining libano haibasi hojiki miyoi basingsinadi khangdaroi haina Hippolyta ki lanmi nupi amana hairakpada Hippolytana miyoi bana khangdrabasu mahaki masanupi Diana haibadi Wonder Woman nadi soidana khangani haina hairaga Hippolytana mai suraba tenjai amada aigi wasitau Diana haina solaga tenjai edu bukapkhre kaplak liba tenjai aduna building amagi laimaida yungduna mai sakre Mathangi sinda Diana haibadi Wonder Woman na sauraba murti amabu masu sanglingaida mahaki mama Hippolytana kaplakiba mai suraba tenjai aduna mai saklaklaba building adu TV dagi mahak nasu ure madubu uraga Diana na lan ama lakle haibasi mahak na khangba ngamle aduga TV ki pausing da su nupi amana Elena mahaki mapure babu phaduna pubikre haina wakatpagi saktam su udli Mathangi sinda Victor Stone haibadi Cyborg hairiba superhero asida Alfred na mahakpu kaubugi signal ama phanglami Signal dabu Victor na yengleba matamda Bruce Wayne haibadi Batman ga Alfred kana mahakpu thire haibasi mahak na su khangba ngamlami Mathangi sindana Bruce Wayne ga Prince Diana ga unarami Diana na Bruce Wayne gi maphamda mother box ahum dugi amadi tamthiraba Stephen Wolf koba alien adugi maramda suwari lirami Stephen Wolf hairiba tamthiraba alien asibu Prithvi sibu pungtum tumhangadoriba creature amani haina khudingmak na khangnei sakti pumnamakki haurakfam oiriba mother box hairiba posak asibu phangnabagi damak sahi lising kaya gi mamangdagi Stephen Wolf amadi mahaki parademon singna yamna kanna hotnarami Karigumba mahakna mother box ahum sibu pulap phangkiduna punsin khrabadi yamna khudong thiningai oiraba unity haiba thawong ama mahakna sathagadoribani matang asida unity karino haibasi mayam dhaijaramge aikoina leiriba prithvi asiga parademon singsigi oiba planet tuga masak mawong sap mananaba terraforming tawthoktuna planet ani asibu amata oina punsinbagi thawong asibuni unity hairibasi asumna unity asibu Stephen Wolf na hek mapung phana pangthokpa ngamkhrabadi prithvi da leiriba miyoi besing amadi jiba panba sing asidi pumtum tumgadoribani masibu kannabagi damak Amazon gi warrior sing Atlantean sing miyoi besing amadi lai sing su yauna amata oina punsillaga Stephen Wolf amadi parademon sing asiga yamna akanba lansuknaki Lan aduda Stephen Wolf maithiduna mother box ahum dubu mahaki makhutagi kanba ngamki adubu mother box ahum du mafam amada punna thambada yamna khudung thiningai oiba maramna Amazon da ama Atlantis ta ama aduga miyoi besingna ama asumna tongan ba mafam singda chiksina ngak chenduna thamkibani madugi matungda Atlantis su samudra manungda leikre Amazon gi warrior singsu Themisira Islands ta punsi supagi oina leikibani haibu wafum singsi Prince Diana haibadi Wonder Woman na Bruce Wayne gi mafamda dirami Matang asida Bruce Wayne hairi aina Barry Allen gi lefam thirakpani haujikti fangli haiduna Diana na Victor Stone di kamdaure hain hanglei asumna makoi anina sanariba wari sing ase Victor Stone haibadi Cyborg hairiba superhero asina suluna maktakhre Mathangi sinda Barry Allen haibadi plus haina khangnariba superhero asina mayumda halakpada mahaki kada Bruce Wayne ase phamduna leramle Bruce Wayne na mahakpu masaktai adabu mahakna haujik phawbadi mahak ase Batman ni haibasi haidoktri Barry Allen da mahak masamaki photo si Bruce Wayne piraga mahak si khangbra hain hanglei Barry Allen na nahakna thirakliba misak asi aige sakmanaba misak ama oiramgani adabu misak asi ai dinate haina hairi asumna makoi ani wari khara sanaringaida Bruce Wayne na mahaki bet ki symbol ama Barry Allen da langsilai Barry Allen haibadi plus na yamna thuna madubu phabadagidi mahakpu thirakliba Bruce Wayne hariba nupa asi Batman ni haibasi khanglami Bruce Wayne hairi aina tonganba sakti chenba miyoi singi oiba tim ama sagatli haujik yeknaba sing lakli haina wasi hairakpadagi Barry Allen haibadi plus na yamna harauna Batman gi tim asida mahaksu yaurage haina hairakle aduga Barry Allen na Bruce Wayne da aikogi tim asida punna mi kaya yawbuno haina hanglei Bruce Wayne na nanga tharaga aikoi ahumni haina khunlaklaga haujik Bruce Wayne amadi Barry Allen makoi ani si Bruce Wayne gi car da tonglaga satkhre Mathangi sinda Diana Prince haibadi Wonder Woman na computer dagi Victor Stone haibadi Cyborg ki oiba video footage ama yenglami adubu tanja asida footage adu mutkhre aduga Victor Stone dagi Diana da text ama tawrokle mahakna Diana Prince Bruce Wayne na aibu thiribasi karigino haina hanglei Diana na khumlai nahak aikhoibu kanano haibudu khangbra Victor na aina nahak pusu masak khangi haiduna Diana gi Wonder Woman gi oiba photo su screen du da ulagle Diana na ai nahak kasaka unnaraga wari saba pami haina hairei adabu Victor na khumlai ai nahak pu kamdongna thajagadabano haina Diana na amuk hairei aina nahak pu attack tawge khalamlabadi pat mapan du da adum attack tawramba yarabani Masina takpadi Diana na Bruce Wayne da mother box ahum dugi maramda wari libada Victor Stone na tahawba uhoba adumna Diana na so Victor Stone bu mafum du da uhowi haibasini asumna haibadagidi Victor na so mahaki leifamdu map da taklagle haujik Victor Stone Cyborg na taklagliba mafum du da Diana su Victor bu nanabagidamak lagle mahak na asumna lakpada mafum dugi electric sing asi loinamak mutkhre aduga Victor su thuklaktuna Diana ga unarami Diana Prince na Victor aikoi nahak pu darkar oi nangna su aikoi bu darkar oirakani hairaga makoi gi team da yauraga prithvi asibu kanbada mateng pangna buwafum hairami adubu Victor na Diana gi wadu yaramde mahak na hairi naitom taraba ina bu kana darkar oigadoribanu haina Diana na hairi
ꯅꯪꯅ ꯈꯜꯂꯤꯕꯗꯨꯃꯛ ꯑꯩꯁꯨ ꯈꯟꯈꯤ ꯑꯩꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯐꯝꯗꯒꯤ ꯃꯥꯡꯖꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯁꯛꯐꯝꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯎꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜꯁꯤ ꯐꯥꯊꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯛꯈꯤꯕꯅꯤ ꯅꯍꯥꯛꯁꯨ ꯃꯁꯤꯃꯛ ꯇꯧꯕ ꯇꯥꯏ ꯑꯩꯕꯨ ꯊꯥꯖꯧ ꯚꯤꯛꯇꯔ ꯍꯥꯏꯅ ꯍꯥꯏꯔꯤꯉꯩꯗ ꯚꯤꯛꯇꯔ ꯁ꯭ꯇꯣꯟ ꯃꯐꯝꯗꯨꯗꯒꯤ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯗꯥꯌꯥꯅꯥ ꯄ꯭ꯔꯤꯟꯁꯀꯤ ꯋꯥ ꯑꯁꯤꯗ ꯚꯤꯛꯇꯔ ꯁ꯭ꯇꯣꯟꯅꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯍꯤꯗꯨꯒ ꯂꯣꯏꯅꯅ ꯂꯨꯞꯀꯗꯕꯒꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯀ꯭ꯋꯥꯃꯦꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯤꯌꯥꯗꯒꯤ ꯍꯤꯡꯆꯥꯕ ꯑꯃ ꯄꯥꯏꯊꯔꯛꯇꯨꯅ ꯑꯩꯒꯤ ꯍꯤ ꯑꯁꯤ ꯊꯨꯒꯥꯏꯕꯤꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯄꯗ ꯑꯦꯀ꯭ꯋꯥꯃꯦꯟꯅ ꯑꯍꯥꯟꯕꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯀ꯭ꯋꯥꯃꯦꯟꯒꯤ ꯈꯨꯠꯇꯁꯨ ꯑꯁꯪꯕ ꯃꯆꯨꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯩꯔꯤꯕꯁꯤ ꯃꯍꯥꯛꯅꯁꯨ ꯎꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯑꯦꯀ꯭ꯋꯥꯃꯦꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯦꯠꯂꯥꯟꯇꯤꯁꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯠꯂꯥꯟꯇꯤꯁꯇꯅ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯐ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯥꯗꯔ ꯕꯣꯛꯁꯇꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯦꯔꯥꯅꯁꯨ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯐꯄꯨ ꯊꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯐꯅ ꯃꯦꯔꯥꯕꯨꯁꯨ ꯐꯨꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯦꯀ꯭ꯋꯥꯃꯦꯟꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯐꯀꯤ ꯃꯁꯤ ꯑꯁꯤ ꯄꯥꯏꯔꯒ ꯃꯍꯥꯛꯄꯨ ꯂꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯐꯅ ꯑꯦꯀ꯭ꯋꯥꯃꯦꯟꯕꯨꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯑꯦꯠꯂꯥꯟꯇꯤꯁꯇ ꯊꯝꯂꯤꯕ ꯃꯥꯗꯔ ꯕꯣꯛꯁ ꯑꯗꯨꯕꯨꯁꯨ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯐꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯦꯀ꯭ꯋꯥꯃꯦꯟꯒ ꯃꯦꯔꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯦꯔꯥꯅ ꯑꯦꯀ꯭ꯋꯥꯃꯦꯟꯗ ꯑꯦꯀ꯭ꯋꯥꯃꯦꯟꯒꯤ ꯃꯃꯥ ꯀ꯭ꯋꯤꯟ ꯑꯦꯠꯂꯥꯅꯥꯒꯤ ꯃꯃꯤꯡ ꯄꯜꯂꯨꯕꯗꯒꯤ ꯑꯦꯀ꯭ꯋꯥꯃꯦꯟꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯗꯨꯅ ꯑꯩꯒ ꯏꯄꯥꯒꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯦꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯥꯟ ꯀꯌꯥ ꯑꯃ ꯁꯣꯛꯅꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯅꯨꯡꯁꯤꯔꯕꯤ ꯃꯍꯥꯔꯥꯅꯤ ꯑꯦꯠꯂꯥꯅꯥꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯕꯤꯔꯛꯄꯅꯤ ꯑꯩꯅ ꯃꯍꯥꯔꯥꯅꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯍꯥꯛꯄꯨ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯅꯈꯣꯏꯒ ꯀꯥꯏꯅꯕꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯌꯥꯝ ꯋꯥꯖꯔꯝꯒꯅꯤ ꯅꯍꯥꯛ ꯃꯗꯨꯁꯨ ꯈꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤ ꯔꯁꯤꯌꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯏꯃꯨꯡ ꯑꯃꯗ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯎꯠꯂꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯐꯦꯟ ꯋꯣꯜꯐꯀꯤ ꯃꯈꯨꯠꯇ ꯃꯥꯗꯔ ꯕꯣꯛꯁ ꯑꯅꯤ ꯂꯩꯈ꯭ꯔꯦ ꯑꯍꯨꯝꯁꯨꯕ ꯃꯥꯗꯔ ꯕꯣꯛꯁ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯦꯔꯥꯗꯦꯃꯟꯁꯤꯡꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯚꯤꯛꯇꯔ ꯁ꯭ꯇꯣꯟꯒꯤ ꯃꯄꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯚꯤꯛꯇꯔꯒꯤ ꯀꯥꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯆꯥꯏꯔꯒ ꯂꯩꯔꯤꯕꯁꯤ ꯎꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯅ ꯃꯆꯥ ꯚꯤꯛꯇꯔꯅ ꯇꯧꯔꯤꯕꯣꯏ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯦꯔꯥꯗꯦꯃꯟꯁꯤꯡꯅ ꯃꯥꯕꯨꯁꯨ ꯐꯥꯈ꯭ꯔꯦ ꯁ꯭ꯇꯥꯔ ꯂꯦꯕꯀꯤ ꯊꯧꯃꯤ 9 ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯍꯧꯖꯤꯛ ꯒꯣꯊꯝ ꯁꯤꯇꯤꯒꯤ ꯄꯨꯂꯤꯁꯅ ꯐꯪꯂꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯐꯪꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯔꯒ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ ꯆꯍꯤ 10 ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯐꯥꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯔꯨꯜꯁꯤꯡ ꯆꯂꯥꯏꯗꯨꯅ ꯄꯥꯜꯂꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯀꯤꯗꯅꯦꯞꯀꯤ ꯊꯕꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯦ ꯑꯩ ꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯕꯦꯠꯃꯦꯟꯕꯨꯅꯤ ꯊꯕꯛꯁꯤꯡꯁꯤ ꯕꯦꯠꯃꯦꯟꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯊꯥꯖꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯌꯥꯅꯥ ꯕꯦꯔꯤ ꯑꯃꯗꯤ ꯕ꯭ꯔꯨꯁ ꯋꯦꯟꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯗꯥꯌꯥꯅꯥꯗ ꯁꯥꯏꯕꯣꯛꯀ ꯎꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯗꯥꯌꯥꯅꯥꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯉꯣꯟꯗ ꯃꯇꯝ ꯈꯤꯇꯪꯗꯤ ꯄꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯕꯦꯠꯃꯦꯟꯒꯤ ꯕꯦꯠꯀꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯑꯇꯤꯌꯥꯗ ꯀꯥꯞꯂꯛꯄꯁꯤ ꯎꯏ ꯃꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯁꯥꯏꯕꯣꯛꯅꯁꯨ ꯃꯍꯥꯛꯀꯤ ꯆꯥꯏꯔꯕ ꯀꯥ ꯑꯃꯗꯤ ꯑꯇꯤꯌꯥꯗ ꯀꯥꯞꯂꯛꯂꯤꯕ ꯕꯦꯠꯀꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯎꯔꯦ ꯑꯗꯨꯒ ꯕꯦꯠꯀꯤ ꯁꯤꯝꯕꯣꯜ ꯀꯥꯞꯂꯛꯂꯤꯕ ꯃꯐꯝꯁꯤꯗ ꯕꯦꯠꯃꯦꯟ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯑꯃꯗꯤ ꯐ꯭ꯂꯥꯁ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯤꯡꯁꯤ ꯁꯦꯠꯇꯨꯅ ꯂꯥꯛꯂꯦ ngasai mamang da Batman ga wari sanagi haikiba police officer asna makoi ahum sibu uraga nakoi punna kaya no pulli base haina hanglaglaga saibo ki mapagi star lab dagi phanglakiba ayek pasaktam du utlaga miyoi nipan kidnap tawkhre haina hairei ayek pasaktam asi ubadagi Wonder Woman nadi thoguk singsi pera demon singna miyoi bisingna ngak chiliba mother box tugi lefam khangnabu hotnabada thoghaliba thoguk ni haibasi khangle Batman hairei miyoi nipan du hinglam kigadra adubu tanja asida cyborg su laktuna star lab ki lusingba haibadi cyborg haina khangnariba Victor Stone gi mapabu su phakre haina hairei asumna hojik mafam sidagi superhero sing si satkre aduga Braxton Island hairiba mafam asida makoi mari si yausilagle hojikti cyborg su Bruce Wayne gi team da yaukre Alfred na makoi mari gi lambi taktuna makoi mari si sangsilagle hojikti makoi ne su khangle Stephen Wolf hairiba tamthiraba alien asna star lab ki thomi punamak loinamak phajilaga thamkhre haibasi Stephen Wolf na miyoi bana koina lot leba mother box tugi lefam tau nakoi da power ba aki baduna maram boiraga aigi lanmi singi mabuk lamhalle nakoi bu makoi gi sinjak ohelura haina yamna kana dhamka tawrami matang asida plus na yamna nokning ba dialogue ama Batman dhairei madudi ai tin kang sing nongmai amadi maru oina wang chawba mi singsi kijai lan haibasisu aidi amukta yawraktri aigi haibabu mi inthuram laga chen kiba khaktani haina hairei Batman na miyoi amakhaktan kallu haina hairei plus na kanabuno aina kangadori besibo haina hanglei Batman na wa amata ngang luganu kana amata ga supuna ganu supna dangi sensilaga amuk chenthura u haina hairei aduga Stephen Wolf na miyoi besingbu phurga mother box kadai da thammi haiduna yamna kana hanglami Cyborg ki mapa dasu mother box ki lefam taknabagi damak nganglami adubu Cyborg ki mapa na tau haibi yaramde asumna leiringai da Cyborg na mahaki robotic arm dagi cosmic energy ama thatoktuna Stephen Wolf ta attack tawrami aduga Wonder Woman ga Batman ga nasu leiriba parademon singsida attack tawba hokre marak asida plus na parademon singsina phajinduna thamliba miyoi singsibu amamam to oina kanbirami
Stephen Wolf ka Wonder Woman ga su yamna akan ba fight ama tongnari aduga Batman busu parademon amana yamalaina phukirami Batman na Alfred ta crawlers haina khangnariba chawraba robot asi pira u haibadagi Alfred na crawlers haiba robot asibo Batman gi manakta thajilakle Haujik Batman na crawlers haiba chawraba robotic weapon asida changsinkhre nakal amada Wonder Woman bu Stephen Wolf na lakshilami amadi parademon singsina mabu hat ki torpaga Batman na crawlers tagi parademon singsibu lonima kaptharaklami adabu Stephen Wolf na crawlers ta muk attack tawkhre matang sida Wonder Woman na su parademon singsibu hat nabagidamak mahaki thangdu lamlakpada thangdu taakre adabu Flash na yamna khudai thuna chensilaktuna thangdu Wonder Woman gi khutta yohallami Flash hairiba superhero asidi electric ki khongjel gumna yamna yangna chenba ngamba misak amani asumna haujik Stephen Wolf ka makoi ga lantingnabada makoina Stephen Wolf asibu laksin bangamlamde haujik saibok na crawlers pu control tawraga crawlers tagi yamna tamthiraba khulai ama kapthorgle adabu Stephen Wolf na khulai adabu phaduna langthorakpada mafamdu pokhaibadagi ising changsilakpadagi makoi loinamak mafamduragi thorakle Stephen Wolf su mafam aduragi satkre aduga haujik ka aduda changsilakliba chawraba isingdubu Aquaman laktuna mahakna isingdubu yamna kanna thinglami asumna haujikti Aquaman su Bruce Wayne gi team asida yawsille Bruce Wayne haibadi Batman na Aquaman da hanglai nangna wakal honglakliba sikari dagi no haina Aquaman na khumlai aigi wakal si Stephen Wolf na honghalakpani Atlantis tagi mahakna mother box tubu su puraga satkre haujik Stephen Wolf ta miyoi besingna lotliba mother box tu khaktangai re watlibasi adubu hairiba mother box asidi saibok na puraga lakle Russia gi khungangdudana parademon singna mafam dugi saruk ayamba loinamak terraforming tawthokre aduga mafam sida leiriba samjaraba miyoi sing asigi sana thaknabasu loisilakle aduna imung asigi nupi asina magi mapuroi badhairi aikoi kadai dano masin khrasira aikoi gi sana thaknabasu loisilakle kamdau bahaina adubu mapuroi bana hairi aikoi mafam sida asum leisi aikoi bu kanbinaba kanagumba ama soidana maki lakigani haina mathangi sinda saibokna superhero sing punna mahaki mapana simgatlamba aronba star lab ki ka amada pusilaklami mafam duda mahakna mahaki oi bahau khraba wari khara makoi mayamda lirami tamthiraba accident amada ayak asi sirurabani adubu aigi soklaba hakjangi partsing asibu aigi ipana mother box asigi matengna amuk halakhanba ngamgani haina thajaki aduga aigi ipana henna mapangal kallaba partsing si aingonda hapiki asumna mahakna wari sing asi lirakpada Bruce Wayne haibadi Batman na mother box asibu sizinaraga sikraba Superman bu hingala ningbagi apamba phongdurai adabu Diana na Bruce Wayne gi wa duda yaramde haibadi technology haibasi minungsi khangba thamoi panba posak amanate aduna aikoi madu tawroisi maduna hena khudong thiba oigani haina su hairami adubu Bruce Wayne na haujik prithibigi miyam na Superman bu darkar oi khudingmak na mahakpu kauri aduna phatraba Stephen Wolf na pamliba sakti asina khulai oina sizinaraga Stephen Wolf pulusingadabani haina yamna kan hairai asumna mahakna hairakliba wa sida saibok na di yarami Alfred na su Batman da hairai Diana na hairiba wa do sumi madu yamna khudong thiningai oiba thabak amani haujikki nahaki team leire nahaki pangal su leire nahakna kiribasi kanabno adubu Bruce Wayne hairai aikoi gi team asina pulap oina punsilaba su Superman gi mapangal du aikoi de yaude prithibigi miyam asina Superman bu darkar oi aduga aikoi gi team asina Clark Kent bu darkar oi asumna haujik nimidangi matamda saibok ka Flash kana Superman bu phumkiba mahaki mangphamdu tawrami matang sida Flash amadi saibok na yamna nungsinana wari kaya su sanarami saibok na Flash asi lightning na thakibadagi mangonda superhero amagi power si phangkibani haibasi khanglami aduga saibok na mahaksu bomb pokhaibagi thokdoktagi lab ta makeup thoklakibani haina Flash tairami Flash na adudi aikoi animak kisi accident ngaltani ko haina yamna harawna wari sanarami matang sida Flash na laibak tawbada Superman gi coffin adu thingnarai haujikti makoi pumnamak Kryptonian ship haibadi General Zod ki ship tugi manakta lakle Flash na Star Lab ki security ama saduna mafam duda singsilakle Aquaman na sikraba Superman gi hakjang adubu genetic liquid haibaduda lupsile adubu luribadi haujik mother box tubu haudukna bagidamak SARS matik chan yaudi masigi maramdi Batman vs Superman Dawn of the Justice haiba film duda Lex Luthor na Doomsday haiba tamthiraba monster asi semkiba matamda mafam dugi energy pumnamak chupsinduna loikrabani adubu Flash na mother box tubu haudukna ba SARS tu mahakna piba ngamgani haibadagi mahak sem sakre mother box asina genetic liquid haiba mahi sida hek thingbaga box asida SARS pigadabani asumna countdown mangagi manungda box asi genetic liquid ta thadakre aduga mother box na genetic liquid asiga hek thingnabaga Flash na mother box ta SARS pirami masidagi haujikti siruraba Superman asi mamit panglagle amadi mahak ka adudagi paithorakle mahakna paithorakpada mother box adusu yaurukle haujik Superman gi manakta Wonder Woman Flash Aquaman amadi Cyborg su lakle adubu Superman na makoi amatabu masak khangdre amadi mahakna leiriba superhero singdubu scan tawre habisi Cyborg na khangle Flash na aikoi mangonda khoram sira natragana aikoi gi belly singsi utsira hain hanglei
Matam asida Superman na atamnana Cyborg system asida scan torokpadagi Cyborg masagi oina yaujariba armor defense system na Superman da attack tawgadabagi tawkre madubu Cyborg na masana control tawba ngamdabadagi Superman da cosmic energy gi wave ama kapthoklure masidagi Superman na sumahaki mamitagi laser beam asi activate tawkre amadi Cyborg ta mahak attack tawba hokre masigi su mathakta manakta tariba chawraba statue amagi makoktusu Superman na lawkhatlaga makoida attack tawkre Wonder Woman na mahaki powerful oiraba thangduna statue adugi makokto bungaklami asumna Superman bu thingnabagi Aquaman amadi Wonder Woman na Superman da attack tawkre adubu makoi pumbu Superman na yamna laina phukirami aduga plus ta su Superman na attack tawkre matang asida Batman na Superman da Clark haina korei Superman na Batman gi manakta changsilakpada Wonder Woman na mahak pathingna bu khotnarami adubu Superman na Wonder Woman busu yamna laina phukirami matungda Batman busu Superman na thomdokirami amadi mahak pungak thisapnaga hanglai ai nangbu nasak munna khangi masipum masi nangna silliba natra Batman na khumlai aingunda upai amata leitre prithvi gi miyam masina nahakpu darkar oi haina hiraklami Superman na hirai maduda nangi na thaukarino nang haujikti I thoklabra haina hanglai asumna leiringai da Superman gi nupi Lois Lane asi mafam asida laktuna Clark haina kaurai asumna Lois Lane na Superman bu themjinduna Superman na mahakpu puraka paikirami adubu haujik Stephen Walt na aroiba mother box adubu supuraka satkre somdana Superman ga Lois Lane ga si Superman hana leramba Martha na yonthoklam labayum aduda utli Lois Lane hanglai nang na aibu mafam sita porakli basibu nangbu mafam asibu ningsing librane haiduna Superman na masi aigi yumni haina khumlai Lois Lane na nang sing asidi manam yamna nungsi haina swaraglami Superman na hana di nungsi dabra haina hanglaglaga haujik Bruce Wayne gi team asi ulai Aquaman na Cyborg ta mahak masagi haksang oiriba machine adubu control tawba ngamde amadi Stephen Walt na aroiba mother box adubu supuhan ki haiduna aduki matik saurami haujik Stephen Walt na aroiba mother box tubu pukhriba mafam asida satellite ki internet ki kariguma makhal amatagi network phangba ngamde adubu hairiba mafam asibu Victor na di soidana maki thiba phangani nahak na mother box ki leifam thibiu nangna mahaki energy dubu sizinaba haikibani aikhoina su soidana nahaki nateng pangani haina Wonder Woman na Cyborg ta hairami Cyborg na Aquaman bu mahaki manakta changhalakanu haina Wonder Woman da hairami Batman na Flash ta Alfred pu thiruna bairami aduga Alfred pu hek phangbaga online leru haina su hairami haujik Batman gi masasi sokle mahaki saying asisu Superman na supai pairaga langthoklambadagi lengba yadre adubu Wonder Woman na Batman gi saying adu phalami Sonda Lois Lane na Superman da nahak pu kari tawrabano nahak na aibu mafam asida poraklaga yamna wana matam lenba malibadubu haina hanglai aduga asimasu hairei nang na aibu thadoktuna satkibadagi aihak asi miyam gi damak kathoklabi reporter Lois Lane haibadu oibungam kide Superman na hairei nangbu hundoklaga satluba aise yamna apangba misak amani adubu haujikti ai lakle nangbu amuk hana thadoktuna satlaroi khudingmak yai faragani haina makoi ani si yamna nungsinana pulami aduga Superman na nangna imabu kaukibra haina hanglai Lois Lane na su kauki haina khumlai aduga Lois Lane na Superman bu Bruce Wayne haibadi Batman gi mateng pangbiu nahakpu mahak nan darkar oi haina hairami Clark Kent haibadi Superman na su Bruce Wayne gi laman tolibani haina hairaglami Lois Lane na nahak prithvi gi miyam asibu kanbada makoi gi mateng pangu adubu nang sikhibadi yaroi ko haina hairaglami Superman na su noktuna yes ma'am haina hairaglami haujik Superman gi yokchabi mama Martha su mafam asida lagle sikre haina leiruraba machabu amuk hana uzabada Martha su yamna harauna machabu konjarami Mathangi sinda Stephen Walt na mother box ahum dubu punsinduna Unity kauba tamthiraba thawung adubu pangthokpa hokre nakal amadana Cyborg na Stephen Walt ki lefam adu khangdokpa ngamkhre mahak Northern Russia gi attack akai thoklaba nuclear plant amagi manakta laikre habisi khangba ngamkhre masidagi haujik makoi punamaksi makoi gi oiba sip amada tonglaga Stephen Walt na leiriba mafam duda yausinkre Batman na Stephen Walt na leiriba mafam dubu kapthaduna thugaiba hokre mahaki powerful oiraba Batmobile haiba car do thawraga changsilagle Magi tungdana masing yamlaba parademons kaya ama ineragle aduga somda Wonder Woman na lusinglaba makoigi team asisu changsinnabagi damak sem sakre mother box ahum do punsin khrabanina haujik mafam asida rut sana khangnaba tamthiraba potsa kaya leimaidagi phagolaktuna yamna tamthiraba saktam ama lawrukle aduna ngasai makai imungdagi mapal thokhidraba misam singdusu imungdagi mapalda thokduna makoi gari amada kakhatlaga chenabagi damak khotnare Batman na su leiriba tawar adubu thukaikre amadi leiriba parademons singdubu su kapthrakle adubu parademons kharana Batman da attack tawge tawringaida Wonder Woman na pasilaktuna leiriba parademons singdubu su thomdokre Aquaman ga parademons singdubu su akanba fight ama tongnakhre Batman na su masing yamlaba parademons kaya ama hatkre haujikti Wonder Woman ga Stephen Wolf kasi mayuk nakre Aquaman amadi Wonder Woman na Stephen Wolf ga akanba fight tongnakhre Plus na Cyborg pu mother box thamliba mafam duda pusilaktuna mother box ahum dubu tokai khaidoknaba Cyborg na sinkre aduga plus na sumagi yanglaba speed tu businarga parademons singsibu thomdokre asumna haujik Cyborg na mother box ahum dubu khaidoknaba honakre Batman na su parademons singduga yamna kanna fight tongnari
Wonder Woman ga Aquaman ga nasu Stephen Wolf ka yan akan ba fight tongnari. Adubu Stephen Wolf na cyborg na mother box ahum dubu khaiduk na basilli badu ukibadagi cyborg pusaram da met laga phakre. Adubu Wonder Woman na magi armor dagi yamna powerful oiraba web ama thadorkpadagi mafam adu ningkhairakle. Mafam duda leiramba misam singdu su makoi na thoriba gari adu routes na phangki gadore. Masigi paw ase Alfred na hairakpadagi Batman na plus pu misam singdu gi mating pangluna ba thadokre. Cyborg na mother box dubu khaiduk na bagi damak yamna kan honari. Stephen Wolf na mabu thingna ba songkhatlakpada Wonder Woman na mahaki lasso of Hestia haiba thorisna makongda pullaga Aquaman makoi anina Stephen Wolf pharami. Adubu Stephen Wolf na makoi ani busu thomdokirami. Haujik Aquaman gi mathakta building ningkhaiba gi nungdum kaya taslaklabada Wonder Woman na mahaki chungui dubu sisinaraga Aquaman bu kalami. Stephen Wolf na su mother box ahum dubu khaidukna ba hotnariba cyborg tam mahaki sauraba singjangduna yantharakle. Aduga cyborg pu thangatuna mahaki makong adu thadatkre. Aduga hairei achumba unaba na khoigi na pangal yamna soli haina. Adubu haujik Superman su mafam asida laktuna hairei ai asumba da thajaba asumba gi fan amani. Asumna hairaga Stephen Wolf yamna laina thinkirami. Mapangan kali hariba Stephen Wolf pu Superman na yamna laina phudharami. Aduga cyborg ki manakta paisilaktuna Batman amadi cyborg ta kari mateng pangugi haina hanglami. Batman na mother box ahum si khaidokpada mateng pangbiu haina hairaklami. Adubu matang asida micham kayana makoi bu kanbiu hainarakpasi Superman gi nakongda sutarakpadagi mahak mafamdudagi satkre. Mahak na pairakpada Flash ka su thingnare. Flash na nongpoklomda aduga Superman na awanglomda satnaduna Flash na gari da tonglaga satkriba sing adubu sep oigadaba mafam amada thambiramle. Aduga Superman na sauraba yum amabu thangduna mayamdubu kanbiramle. Flash su angangduda bai hairamlaga satkre. Sonda Aquaman ga Wonder Woman gana Stephen Wolf pu phudharami. Aduga Superman su laktuna Stephen Wolf pu phajana phudharami. Haujik mother box ahum si khaidukna bu honabada cyborg na Superman da mahaki mateng pangbiu haina haijaraklami. Superman na su cyborg ki mateng pangduna makoi ani changduna mother box ahum dubu tongan tongan khaiduklami. Matang asida Superman na aigi ithau loire ai si kiba pamle haina phagi tawrei. Cyborg na su aigi khongsi sokle hairaga makoi ani su nokminarami. Haujik Flash su makoi gi manakta lakle. Adubu Stephen Wolf na Flash pu pairaga langthokirami. Aquaman na mahaki trident asina Stephen Wolf ta thillaga mahak pu kinna thinkirami. Stephen Wolf na hairei aina prithvi asibu pungtum tumhangani masi aigi hakni aibu thingna bu hotnariba nakhoi kanano. Matang asida Wonder Woman na mahaki powerful oiraba thang adubu pairaga Stephen Wolf ki manakta chingsilagle. Aduga Superman na mahaki sora adubu kamlaga web ama thadorakpadagi Wonder Woman na Stephen Wolf ki singjangdubu macheta na thugaikre. Haujikti Stephen Wolf ki masada akibana pikthankre. Masidagi magi leiriba parademon singsina mangonda onsinduna attack tawraga mabu puraga satkre. Matungda Stephen Wolf ki makok tarakpagi saktam su udli. Asumna tamthiraba Stephen Wolf ki makutagi Justice League hariba superhero team asina aikhoigi prithvi asibu kanba ngamkhre. Haujik superhero team asi amata oina punbagi phajraba saktam amasu uba phangi. Unity na maram oiraga pumkok kokluraba prithvi da haujikti anoba mana masing kaya amasu haure habasi aikhoina su khangle. Haujik misam sing de su karigumba akiba mata leitre. Mathangi sindak Clark haibadi Superman Bruce Wayne haibadi Batman gi mafamda mahakna tawbikiba mayamdugi damak yamna thagatlami. Aduga Bruce Wayne da aigi yum asibu bank tagi karamna lawrakpanu haina Clark nanglei. Bruce Wayne na aina bank tu punna leire haina khundai. Aduga Barry Allen haibadi Flash su Central Police Department ta thabak ama phangbadagi magi mapabu pelhan bangamkhre. Lois Lane su mahakna journalist oina thabak tawriba press office ta laklami. Aduga mahakna karigumba khara irami madudi taseng-tasengba amamba haibasi mangal phangdaba adubu nate. Mangal dubu amuk halak laroidra haina khanba wakhalduni taseng-tasengna amamba haibadu. Haujik Bruce Wayne na makoigi team gi oiba office ama sanabagi damak Alfred ta taklami. Round table asoba amagi manakta miyoi taruki chair taruk thanaba su hairami. Adubu Diana na ahenba miyoi singi ahenba room su thamnana ba hairami. Haujik cyborg su mahaki mapana henna powerful oiraba robotic body ama pire. Aquaman su samudra bungak senbagi saktam udli. Wonder Woman su angang singa punna leiminabagi saktam udli. Batman su Gotham City bu ngak senduna leikre. Superman su Clark Kent oiraga mana hana thabak tawramba press tu da mahak su amuk thabak tawkre. Aduga miyam bu kannaba sem saduna leibagi saktam su udli. Haujik film asigi mid credit senda Barry Allen haibadi Flash ka Superman ga lamjin yangba tanabagi competition amu udli. Aduga film asigi post credit senda Lex Luthor jaildagi nanthokraga Wilson kauba miyoi amada makoigi oiba team ama semgatnaba wafam hairaga film asi matang asida loisille. Ngasigi ai haki explanation asi kamdobagi haibadu comment section da ibiramu. Pumnamakpu amuk kahna khurumjari.